ngasi hauduna Saturday night khudingi sandokjagadawriba angakpa series adom thajabibara hairiba thorum asibu tabiriba khudingmakpu ahanmaktada khurumjari aihakna paudamjagadawriba khudingmak tongan website sing amadi newspaper singdagi khomjinjabani masida soikhiba lankiba yaurabasu tabiribasingna ngakpigani malem sida lariba khoi khudingmak world record loina chanba ngamkhrabani adom thajabibara nahakna pokpu matamda sekel kharadi nahakna malem sida khwaidagi naha oiba misakne adom thajabibara sem alu amadi tilau asi naton mensilaga charabadi mahau chap manai ayuk anganbada khungup laibagi mahutpudi baro matungda laibana hena fai maramdi nungthilgi matamda miyoibagi khong asi chakhotpa khara khajik heli malemgi khwaidagi ina khunba imung ahumgi maran mathum sing punsinbada malemgi khwaidagi lairaba laibak nifugu nipalgi apunba maram mathum sing punsinbadagi hele National Aeronautics and Space Administration Assembida nasada thabak tawriba miyoi sada yankai hena ningthina iba paba ngamde adom thajabibara nongmaijingna hoba tha khudimaki tang 16 asi irai numit oigani nahakna sunglep leptana awang makai pangna satpa matamda kha thangba makai da soidana yawgani adubu nokpok makai pangna sunglep leptana satpa matamdadi kaidongnungda nokchuk yawba ngamloi ing kumja lising amaga chamapal marfu taret ki matung haibadi sahi kuntaruk ki matungda tongan ba digit mari yawba ahan ba chahi si sok lising ani ga tara humdoini ing kumja lising amaga chamapal mabdhaga nipalda Sony company na soibadagi aikhoi miyoibena setliba phirol asi phawraga uba ngamba kom kodar makhal ama masing lakh taret hena yonki kom kodar asi night vision oina sijinana bagidamak Alfred light hapani asoiba asi khanglakpadagi yonthokhraba kem kodar sing adu loina khongbotnaba kokhatki aikhoi miyoibada yauriba tonsil asi hek lokthokpaga minute 30 gi manungda laimaida thadabada rubber bond gi hena wangna songkhatkani ingkumja lising ani ga tarama thoida USA khaktada divorce tobagi application tharakkiba singi manungda ahum thokpagi ama henbadi Facebook aiba wahi asi yawe miyoibagi mitki pida Neseren pen killer ama yawe masina sikpa naba hanthalle amadi mood improve to holle maram adunani kaploraba matungda wakal yamna yangba ama phawalliba asi aikhoi miyoibana mangliba mang ayamba minute 5 gi matungda tangkhai ama kaukthokki minute 10 gi matungdadi sada mabda hena kaukthokki maram aduna mang amabu matam sangna ningsingduna leige hairabadi khudakta isil haugadabani sangsatta nupina sahi amada kunthra dagina humpu marira kumba kappe nupagi onadi taruk dagina tratet phawbani sangsatta nupana nongmada taruk lak oidaba ngange nupigi onadi ahum lak kumbani Philippines ki Zurdon Island da pat ama lay pat aduda ithat ama sulay hairibi ithat aduda pat ama amuk lay hairiba pat aduda ithat masa ama sulay time haiba wahi asina English loan da khwaidigi toina sizinaba noun ni Italy gi oina khwaidigi chawa business ti mafia ni masidagi sahi amada dollar billion chamaga humudra ni pan tan mangame aikhoi miyoibana marak nungsit khaido e kanagumba amana makol haunabu oirabasu haudanabu oirabasu sahi tarukka thamapal sunglep leptana nungsit khaidoku matamda madudugi thadorpa gyasna atomic bomb ama saba konagani Queen Elizabeth II hairiba jahaz asi dijan gelol amana suknatagi inchi tarukhak thawwa yai malemda miyamna khwaidigi amna kaunaba amasung thonaba mamingdi Muhammad haibasini aikhoi miyoibagi mit asi pokpadagi chawba sungen hengatte adubu nakonga natolgadi nongmagi chawba hengalake telephone putokhiba Alexander Graham Bell na mapulsida mahaki loinabi amasung mamada amukta phawba phol tawkhide maramdi makhoi animak manak pangi sa pumnamaki marakta chongma ngambasi samu mathantani Queen Elizabeth I na tha ahum khudingi amuk khakta irujai Charles Osborne kauba miyoi amana chahi humpumapal sunglep leptana thagokhi Pop Sesakpi Braley Spears na saiba loreba chungem amani lam laubada $10,000 fangki Bill Clinton na tam anirak
यूनाइटेड स्टेट ऑफ अमेरिका की प्रेसिडेंट ओइरमे महाकना प्रेसिडेंट ओइरिंगाई मतमदा सुपनतगी ईमेल अनिखक थाखी मालेमदा सेल ख्वाइदगी चंगना साबा युम इंडिया दा लई इंडिया दा ख्वाइदगी इना कुनबा मिसक ओइरिबा मुकेश अंबानी की युमना मालेमदा सेल ख्वाइदगी चंगना साबा युमनी युम असी साबदा डॉलर बिलियन अमा चंखी मसिगिदमक इंडिया ना सौथोकद्रा नत्रगन इकाइगद्रा हाइबदुदी मियामना खनबिरो मियोबना पुथोकचबा एनर्जी की सरुक अयाम्बा ब्रेन न सिजिनै मियोबगी अपुनबा अरुम्बगी चादा अनिखक ओइबा ब्रेन ना एनर्जी सादा कुन सिजिनै ब्रेन सेलसिंग फिबम फना थमनबा अमदी नार्व्स इंपल पुनमकी मचिनजाक पिनबगीदमक ब्रेन एनर्जी यामना सिजिनबने सैसक्प बोनजोबी की रेस्टोरेंट अमा लै मसिदा योलिबा असा अतकसिंग की अरेप ममल लैते मयामना पिनिंग पैसा पीदुना चाबा याय डीजल इंजिन पुथोकलंबा रुदोब डीजल ना महाकी थौरांग अदु माई पाक्ते खल्लुबदगी इंकुमजा लिसिंग म चमापल तराहुमदोइदा मसा मथंता सिजखी नॉर्मा दिलदा यूएस आर्मी ने फाकिब जर्मन लानमिसिंग की मनुंगदा कोरियन कैमरुम योरमे मखोई जापानीज आर्मी दा योरमबदगी रशिया ना फारगा रशियन आर्मी दा यहोनखिबने कोना अमुक जर्मनी दा फारगा जर्मन आर्मी दा यहोलबा मतुंगदा यूएस आर्मी ने फाकिबने इंकुमजा लिसिंग अमगा चमापन निफुदा फ्रेंच मसा कयामरुम लानफमदा सिखी अदुबु ममा लाइबाक किदमक सिखिबा फ्रेंच मसिंगदगिदी जर्मन गिदमक सिखिबा फ्रेंच मसिंगदा यामबा हेले एडवर्टाइजमेंट अयामबदा घरी की कथा पुंग 10 मिनिट 10 दा लैबा उगनी इंग्लिश लोनदा वहानतोक ख्वाइदगी यामबसी सेट हाइबा वाहिसिनी अटलांटिक की उल चादा अहुमदी पेंगुइल की मयुंगनी इसिंग अयिंगबदगी इसिंग असाबना उन ओनबा हानगनी उट की संगोमदी बिंदा ओनबा नाइदी मियोबगी खोंगपाक पांबोंगा खुबीगा नातोलगा अमसुंग खुदोमबिगा लैगा सांगबा माने इजिप्ट की पिरामिडता अयिंग असागी सांग असी फारेनहीट हुंपू निपालदा अदुमक होंगदना लै इंटरनेट फंगलिबा इंफॉर्मेशन सिंग स्टोर तौबदा सिजनरिबा इलेक्ट्रॉन पुनमक पुनसिलगा हिरुम अमा यौना लुमदे 11 करोड़ 11 लाख 11,111 into 11 crore 11 lakh 11,111 हारिबा अनिसी पुरिनबा मतमदा 1 2 3 4 5 6 7 8 9 8 7 6 5 4 3 2 1 हारिबसी ताई अरोइबदा आरके प्रोडक्शन की माइकैदगी पुनमपु खुरुमजरी लोइनना सब्सक्राइब तौविद्रिबा मियोइसिंगना सब्सक्राइब तौसिनबियो।